Manipur gi anouba Governor oina India gi President Draupadi Murmuna haplakrabi Anusuiya Uikey bu ngarang Raj Bhavan gi Darbar Hall da Manipur gi 19 suba Governor oina thabak paiba amasung aron bangakpagi wasak laukraba matung ngarang nungthil Bishnupur District ki Moirang da leiba Indian National Army INA Headquarters da chatuna yengsinkhre. Mahakna Moirang Bazar da leiba INA Museum da su changduna yengkibaga loinana INA gi Supreme Commander Freedom Fighter Netaji Subhash Chandra Bose ki statue da su kok nonduna kai khumnab utki. Governor na INA Museum da leiba matamadu ki photographs, arms, ammunitions amasung atai equipment sing su yengki. Tungda Governor na Sendra Tourist Resort da su chatkibaga loinana Loktak Development Authority LDA gi Chairman M Asnikumar busu thagatpa phongdoki. Mahakna Raj Bhavan da amuk halaktuna Palace Compound da leiba Shri Shri Govindajee Temple da chatuna khurumki.